Manipur Police na Imphal East amasung Imphal West District ki tonganba mapham singdagi lona thingkhraba LALHOULUP KCP NOYON gi active member manga KHUTLAI ga KONANA PHAGATPA NGAMLE HAIRi Police ki pau amana hai farba miyoi sing adudi Khurai ningthaubung lekai dagi Khoishnam sana jauba chahi 18 Jingmeirong maning lekai dagi haujikna sawombung thongkhongda leiba Khoinai Jam Robertson chahi 13 soibam lekai Ayang Pari Road dagi Saubam Rohit chahi 18 Langol Game Village Zone 2 dagi Laisang Them Naubi chahi 18 amadi Lamlai Mayai Lekai dagi Khaidem Nompok Nganba Maitai chahi 15 ni Makhoi dagi 9mm pistol ama pistol adugi magazine ama 9mm gi kapa yariba nomai maru ahum pistol holster ama mobile phone ahum amadi makhong ani panba gari ani gasu phagatpa ngamle haina police ki pau asina makhatari